Chaokhatpa Purakpa Ngamloi, Hougatlakliba ANGNG AMAGA NUNGSHINADABAGI MAMI THANLOISI HAINA SINGJAMEI ACG MLA KHEMCHAND KUKI RELEIF CAMPTA PAOJEL PIKHRE Chahi ani ga tha tarit henjilaklaba irang asida ihan hanbu oina SINGJAMEI ACG MLA KHEMCHAND Myanmar gi lonabada leiba Ukhrul district ki manung channa leiba litan sarai khongda hangba KUKI gi relief camp ta tangkhul gi luchingba singa chatuna yengsinkhre mahaki khongchat aduda relief camp ta leiba KUKI khunja singa unaduna awana sing hangki loinana Christmas mamangda ingtappa lamdam ama oinana ba hotnabagi tangai fadaba lei maramaduna amaga gi marakta leiramba fataba wakhalon sing thadoknaduna ingtappa lamdam ama oinana ba hotnaminasi haina paujel pikhi